Kurumjari SKTV News na sandokjariba di Manipur Files thoramda mayam taram nokshari ngasigi Manipur Files ta kana gadoriba hiramasina thoiba sahi amaga tha ani henjale ahum maribu surkadore aduna sigi irang shidgi manungda tongan ba thodok kya da miyoi kya mafam khangdana mangkiba aduga mangkhriba miyoi singsi kogi leikhidabasu yawramba yai natragana makhoi che karma pibamda leiribno haiba karisu khangma ngamdabagi adugumba thodok mayam lere case mayam lere Imphal gi tampaki lamdagi handaki irang sida almost miyoi kunthra mathoi sigi kenosi missing kenosi leirini hoji phobo mari makong khangdaba miyoi sing leirini aduna sigi manung sida aikogi chahi nauriba maheroi ani khaksu hariba kogi thodok sing siga manana hoji phobo mafam khangdana leiri aduna sigi justice punumak sigi aduga leikidaba mayamgi pulapsi yankanda particularly handaki ngasigi topic asina justice for two missing students mahiroi ngaktani sahi nauribani aduna makhoigi oiba asumba haitare mahiroi ani sige asumba amadi puthokpiyu asengba amadi khangan biu haiba wafam sini aduna JC amadi imung manunggi miyoi singa yaura kanda kogi handaki tha sigi manung sida tangkun mari fawbada madugi sabsabam khangan biu haidana koi governor da unaba mathangda chief minister ga aduga security advisor gi unaba matamda security advisor na tangkun phawgi hojik chaliba tha sigi ne haugre aduna sigi manung sida tangkun phawgi manungda asing mamadi khangalake habigi thajaba pirake adubu tangkun di haugrabani ngasi bauti sapsana karino haiba anoba makoine khangba ngamde aduna punumak sigi justice si matau karamna porkadorige aduga yam kuina sigi potse adumak solve to bangam dana lotion bangam dana leiri basigi maram sina karino haiba posini khanagadori basi aduga hairiba mahiroi ani sigi manungda amadi ngarang si kogi chanabagi matungina koi dharmagi pangong muhsila kanda koi aroiba mathong mangam pangthoki bagi wafam laigre aduga atopa mahiroi amagidi mahiroi nipimsa amagidi hairi si makhogi hairiba mahiroi sigi mathong mangam di pangthoki roi aduna sapsabama khanghan biu haibagi dimani aduna makhatana sida lengangna thabakse paikhat pirakta targadi asengba asumba ma phanganba ngamda targadi miyangba loina makhata ba kari khongjang changsin gadage haiba sigi firepse koi miyam puna khanaraga logani aduna khongjang hangiroi plus ngarang mathong pangthokiba mahiroi sigisu mathong ni pangthokre adubu koi miyam khongjang di hangiroi mahiroi ni sigi asumba puthokpiyo haiba demand chini aduna ngasigi Manipur Files ta khanan bada saru yanabidam ta studio da lengsinduna lebribasi Manipur Human Rights Commission gi hana acting chairperson Khaidim Manini oza Manipur taram nokshari loina UNI gi bureau head and citizen oza citizen su taram nokshari aduga hairiba mahiroi ani sigi manungda koina ming oina dum palabada linthoi ngambi gi kogi apokpa hizam kulajisu lengsinduna lebire oza su taram nokshari ahan bagi na ai apopodagi dum haujarage hojik leriba pibam mahiro anisina thiba khangdaba numitudagi haitare thokduk numitudagi hauraka danga si phawda leriba development sing lengak na paikhaliba thabak thoram sing even KSCBI na parga thigali aduga mioi mari phagi bagi posu leirabani animna detain torga thami habigi sugba tongan ba stage mayam da leigre hojik phawbusida karamba pibamda mahiro anisigi aduga particularly kogi linthoi ngambigi su yaure aduna sida lenga ki response makogi thabak khutau hoji phawda kari phibam da lei peningai di oram do mande kamai thamini sidi sum haibagi wani khogi ta ga sara oina mi ta oina me kano ta to tumjale na haibdo aduga tasena hada khoina toriba sidi hoji boki leiba mayamna su hena khangbire asugam graba akhoi media person mayam su leire adagidi imaibel adagidi satrana harol sino punamakna hobada thoibidana numai caption bidana tawgrisingdo siministerna keno taw matamdadi afaba khongtangini aduna tuminna tawbuni gaina haiba suguma mayamje miyamgi thamoida pili pendi habache miyam khudumuna khangeba adubu khwaidagi maru oiribadi hojik phogda leiriba ngasi bauta khabarda phonariba punamak singje loini angkanda ko angang satra ni ju tokhrajibo akhoi leibaki oina khanar matamda akhoi gi budget da bhugyaw birak ta ba khoi wagrabaje yum leitaba amana kam waram gadage gaise hainari bani ba saithabada samna habada chak hauna chari ngai sen thaudraba yum nungaina tumkhul talingai nong lutraba yumana yum leitaba gi awaba kai punamak singsi da ko phana haijadana su phana laudana su ngasi bautane apen bagi wafam di laira dana sum pen bu pelak tradi ko
ꯑꯩꯈꯣꯏꯒꯤ ꯋꯥꯗ ꯋꯥꯁꯜꯂꯗꯤ ꯏꯍꯥꯟꯕꯗ ꯍꯨꯔꯥꯟꯕꯗ ꯇꯤꯀꯤ ꯊꯥꯕꯗ ꯑꯍꯥꯟꯕꯗꯗꯤ ꯁꯥꯏ ꯍꯥꯏꯔꯝꯃꯦꯗꯣ ꯑꯀꯣꯝꯕꯗꯤ ꯅꯣꯛꯂꯛꯑꯦꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯀꯥꯟꯗꯗꯤꯀꯣ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯖꯁꯤ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯃꯁꯤꯗꯤ ꯄꯦꯟꯕꯒꯤ ꯋꯥꯗꯤ ꯁꯨꯝ ꯈꯥꯡꯕꯒꯤ ꯋꯥꯅꯤ ꯄꯦꯟꯕꯒꯤ ꯋꯥꯁꯤꯗꯤ ꯀꯅꯥꯝꯇꯅ ꯄꯦꯜꯂꯦ ꯍꯥꯏꯔꯛꯇ꯭ꯔꯦ ꯁꯤꯅꯤ ꯂꯩꯖꯔꯤꯁꯤ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯐꯥꯗꯅꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯗ ꯊꯥꯖꯕ ꯄꯤꯕꯗꯨꯅ ꯃꯗꯨꯅꯗꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯊꯕꯛ ꯑꯣꯏꯅ ꯊꯥꯖꯕ ꯄꯤꯕꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯗꯨ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯆꯨꯅꯕ ꯆꯞ ꯆꯥꯕ ꯊꯕꯛꯇꯣ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩ ꯑꯣꯖꯥ ꯃꯅꯤꯗ ꯑꯃꯨꯛ ꯂꯥꯛꯆꯔꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯄꯥꯔꯠꯇ ꯌꯦꯡ ꯇꯥꯔꯒꯁꯨ CBIꯅ ꯀꯦꯁꯁꯦ ꯄꯥꯏ ꯇꯥꯔꯒꯁꯨ ꯏꯚꯟ ꯀꯨꯜꯗꯤꯞ ꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯆꯞ ꯆꯥꯕ ꯃꯗꯨꯒꯤ ꯑꯁꯦꯡꯕ ꯑꯃ ꯑꯣꯔ ꯃꯁꯤꯃꯛꯅꯤ ꯍꯥꯏꯕ ꯑꯃ ꯑꯦꯛꯖꯦꯛ ꯐꯤꯒꯔ ꯑꯃ ꯊꯝꯅꯕ ꯃꯗꯨꯒꯤ ꯊꯥꯖꯕ ꯄꯤꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯕꯒꯤ ꯄꯣꯠꯇꯨꯗꯤ ꯎꯗꯦ ꯑꯗꯨꯅ ꯀꯔꯥꯏꯗꯅꯣ ꯁꯣꯏꯔꯤꯁꯤ ꯑꯗꯨꯒ ꯀꯔꯤꯗꯧꯕꯒꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯉꯝꯗ꯭ꯔꯤꯅꯣ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯉꯝꯍꯟꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯑꯁꯣꯏꯕ ꯂꯩꯅ ꯈꯟꯕ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯃꯁꯤ ꯃꯤ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯕ ꯀꯝꯄ꯭ꯂꯦꯟ ꯑꯗꯣ FIR ꯑꯗꯨ ꯂꯧꯈꯠꯂꯕꯒꯤ ꯇꯨꯡꯗ ꯁ꯭ꯇꯦꯠ ꯒꯃꯦꯟꯅ ꯃꯥꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯈꯥꯗ ꯂꯩꯕ ꯄꯨꯂꯤꯁ ꯐꯣꯔꯁꯦꯁꯁꯤꯡꯅ ꯄꯥꯏꯕꯗ ꯈꯔ ꯈꯤꯇꯪ ꯑꯇꯩ ꯆꯥꯔꯣꯏꯗꯕ ꯄꯣꯠ ꯑꯃ ꯂꯩꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯃ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯀꯔꯞꯁꯟꯒꯤ ꯀꯔꯤꯅ EDꯅꯆꯤꯡꯕ ꯃꯊꯪ ꯂꯣꯏꯅ ꯂꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯅꯨꯄꯥ ꯃꯆꯥꯁꯤꯒ ꯁꯥꯇ꯭ꯔ ꯑꯅꯤꯁꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 3, 2023 dagi manghibani aduga khare leraga anisi phange amana kanona akhona tagi bu pawdo utupna thomaga halebra aduga nupi macha duna mai mayam ama changdana rep toraga adusu tapna hatpigi paw ma madu phangi haidar maduge khulgi mi ama phabadi tawi khole na haibu matamduda newspaper report ki matungena ase tong lere adaida akhona masida ama ai yam ngakpa bu ama polina sumna mama pade khangjadabani karu lekaidi karigino ke samada misi mena yaure missing tore harga National Human Rights Commission na India government da aduga Manipur ki state punamakta Manipur yauna chief secretary punamakta investigation ama tawta arabadi thariba FIR do imung manung siriba complaint oiriba to the kodakta yam thuna pigadabani adu hanigi kanodi CRPC da so 154 in lere ko thagriba FIR do informant to da complainant to da pigadabani adu dege amu tha ohungi manung da akoge investigation se masi kano tawdarbodi loidarbodi investigation se tha ohwi manung da loibangam darbigi maramdi sini accusing du padri natraga saki lobada ko do kodong sadabale hana maram piraga in writing da maram piraga imung manung du da or complainant du da kangan gani adu degi amu guidelines sida National Human Rights Commission na government da pigi si manung da mathung da amu tha taruk phogi manung da investigation do karimta lochen mangam daraba adu bodi madugi report ama amuk imung manung du da complainant du da pigani aiba nangi mi na chamangi bo or hakki bedo adu matang na sisi local mi ohum phare ama phabangam dari natrak ani phare ama wali natra adu tawri aiba progress report to adu pigedabni then matang da chahi ama paraba investigation da adu gi su hen kuppa more detail sida harise more detailed information ama should be known to the complainant or victim's family. She kangan gadabani haibam yauriaba. Aduga. In the meantime, meeting of station house officer with the public. That means hariba locally ba kangbu. Okogi hojiki case sina state na CBI da sinabo waramale. My case number with the kangdre. FIR ma tauraga state na kanoda kona July gi matung da waramale asiba or sire hale kole haibigi pangin kolamata badigi
ꯍꯣꯏ 302 ꯃꯛꯇꯤ ꯄꯥꯟꯗ꯭ꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯒꯤ ꯀꯦꯁ ꯑꯗꯣ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯔꯣꯝꯗ ꯂꯧꯈꯠꯄꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯇꯥꯏꯌꯦꯕꯀꯣ ꯆꯞ ꯆꯥꯕꯗꯤ ꯑꯐꯗꯨ ꯎꯗꯕꯅꯤꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯊꯝꯅꯤꯡꯉꯤꯕ ꯂꯣꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯕꯤꯡ ꯑꯦ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯒꯤ ꯍꯥꯟꯅꯒꯤ ꯆꯤꯌꯔꯄꯔꯁꯟ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇꯤꯡ ꯑꯣꯏꯅ ꯄꯨꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯀꯦꯁ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯀꯧꯔꯁꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯁꯨ ꯊꯥꯒꯗꯕꯅꯦ ꯃꯃꯥ ꯃꯄꯥꯅ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ JFCꯅ ꯅꯠꯇ꯭ꯔꯒ ꯑꯈꯪꯕ ꯈꯔꯅ ꯒꯥꯏꯗ ꯇꯧꯕꯤꯒꯗꯕꯅꯦꯕ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯔꯦꯕ victimꯒꯤ ꯂꯤꯟꯊꯣꯏ ꯉꯝꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯒꯤ ꯑꯃ ꯅꯨꯄꯥ ꯃꯆꯥ ꯍꯃꯖꯤꯠ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯃꯥꯜꯂꯤꯅꯦ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯆꯠꯂꯒꯁꯨ ꯇꯧꯔꯨꯕ ꯉꯝꯗꯕꯅꯤꯅ ꯂꯣꯒꯤ ꯊꯥꯛ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯗ ꯁꯤ ꯊꯥꯔꯣ ꯑꯗꯒꯤ ꯔꯤꯄꯣꯔꯠ ꯀꯧꯍꯜꯂꯨ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯀꯧ ꯑꯗꯒꯤꯗꯤ ꯎꯀꯤꯜꯁꯤꯡꯁꯨ ꯍꯧꯖꯤꯛ ꯐ꯭ꯔꯤꯗ ꯇꯧꯕꯤꯒꯦ ꯍꯥꯏꯕ ꯂꯩꯔꯤꯕꯅꯤꯅ ꯍꯥꯏ ꯀꯣꯔꯠꯇ ꯊꯥꯔꯣ ꯍꯥꯏ ꯀꯣꯔꯠꯇ ꯇꯧꯔꯒ CBIꯗꯒꯤ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯔꯒ ꯁ꯭ꯇꯦꯇꯁ ꯀꯧꯔꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯂꯣꯏꯅ ꯌꯥꯏꯑꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ subject to ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯁꯤꯁꯨ ꯂꯩꯇꯕꯒꯨꯝꯃꯦꯗꯣ ꯒꯚꯔꯟꯃꯦꯟꯁꯤꯅ ꯃꯄꯨꯡ ꯐꯥꯕ ꯆꯞ ꯆꯥꯕ ꯐꯪꯁꯟ ꯇꯧꯕ ꯒꯚꯔꯟꯃꯦꯟ ꯑꯃ ꯑꯣꯏꯔꯕꯗꯤ ꯁꯤ ꯂꯧꯔꯦ ꯁꯤ ꯇꯧꯗꯦ ꯁꯤ ꯇꯧꯔꯦ ꯃꯤ ꯃꯔꯤ ꯐꯥꯔꯦ ꯍꯥꯏꯕꯗꯩꯅꯦ ꯌꯥꯝꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯅ ꯇꯥꯏꯕ ꯑꯩꯅ ꯇꯥꯕꯗ ꯑꯩꯅ ꯇꯥꯕ ꯂꯥꯟꯅ ꯆꯥꯔꯖꯁꯤꯠꯁꯨ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤ CJM ꯆꯥꯔꯖ ꯂꯧꯕ ꯂꯣꯏꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤꯝ ꯇꯥꯛꯇ꯭ꯔꯕ ꯑꯁ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯁꯣꯟꯃꯟꯈꯔꯦ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯍꯤꯁꯤꯒꯤ ꯖꯅꯋꯥꯔꯤ ꯇꯥꯡ 2ꯗ ꯑꯁ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯇꯥꯏꯅꯔꯣꯏ ꯍꯥꯏꯗꯤ ꯃꯤꯒꯤ ꯑꯁꯤ ꯑꯅꯥ ꯃꯆꯥ ꯃꯁꯨ ꯃꯥꯡꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯃꯣꯏꯗꯗꯤ ꯅꯣꯏ ꯄꯪꯉꯤ ꯅꯣꯏ ꯀꯔꯤꯝ ꯇꯧꯗꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯒꯨꯝꯕ ꯕ꯭ꯂꯦꯝ ꯇꯧꯔꯣꯏ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯀꯣꯏꯕ JFC ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯗꯩ ꯂꯝꯗꯝꯗꯨꯒꯤ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯈꯔ ꯍꯩꯁꯤꯡꯕ ꯀꯔꯤꯝ ꯂꯩꯇ꯭ꯔꯕꯖꯥꯠꯂꯦꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯕꯣ ꯇꯧꯕꯗꯤ ꯂꯩꯔꯔꯣꯏꯅꯦ ꯒꯚꯔꯟꯃꯦꯟ ꯐꯥꯎꯕꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ ꯔꯥꯏꯠ ꯑꯗꯣ ꯃꯥꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯁꯦ ꯐꯪꯖꯕ ꯉꯝꯗ꯭ꯔꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯝꯅꯦꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯃꯥꯅ ꯄꯥꯏꯒꯗꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯅ ꯃꯨꯟꯒꯦ ꯍꯥꯏꯔꯕꯗꯤ 352 ꯏꯃꯔꯖꯦꯟꯁꯤ 356 ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯅꯠꯇꯅ 355 ꯇꯧꯔꯕꯁꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯁꯤꯗꯤ ꯐꯨꯜꯂꯤ ꯐꯪꯁꯟ ꯇꯧꯒꯗꯕꯅꯦ ꯌꯥꯎꯔꯦꯕ ꯑꯗꯨ ꯑꯩꯅ ꯏꯇꯥꯇꯅ ꯗꯤꯁꯀꯁꯟ ꯑꯋꯥꯔ ꯈꯨꯗꯤꯡꯗ ꯍꯥꯏꯔꯤꯕꯁꯦ ꯃꯤ ꯐꯅ ꯌꯥꯝꯅ ꯑꯗꯨꯝ ꯁꯤꯡꯈꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅꯕꯨ ꯍꯥꯏꯔꯛꯑꯦꯕ ꯅꯪꯅ ꯑꯗꯨ ꯍꯥꯏꯕꯤꯕ ꯐꯩ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯃꯉꯣꯟꯗꯒꯤ ꯀꯅꯥꯅ ꯂꯧꯊꯣꯛꯏꯕꯅꯣꯕ ꯃꯥꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯦ ꯁꯤꯕꯨ ꯃꯥ ꯃꯁꯥꯅ ꯄꯨꯟꯖꯔꯤꯕꯖꯥꯠꯂꯣ ꯑꯩꯒꯤꯗꯤ ꯏꯅꯥꯎꯅꯤ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯗꯨ ꯀꯔꯤꯝꯇ ꯇꯧꯗꯅ ꯂꯩꯔꯦꯕ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯑꯩ ꯍꯥꯏꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯗꯣꯁ ꯇꯧꯕ ꯌꯥꯗꯦ ꯃꯣꯏꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯗ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯇꯧꯔꯤꯕ ꯂꯥꯎꯔꯤꯕ ꯈꯣꯡꯉꯤꯕ ꯇꯧꯗꯅ ꯅꯣꯡꯃꯇꯕꯨ ꯆꯠꯂꯒ ꯍꯪꯕꯤꯔꯨꯗꯦꯕ ꯅꯣꯏꯒꯤ ꯑꯗꯨꯗꯨ ꯇꯧꯔꯗꯤ ꯑꯦꯁ ꯑꯗꯨ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯗ ꯆꯦ ꯑꯃ ꯊꯥꯖꯤꯜꯂꯨ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯎꯀꯤꯜ ꯅꯍꯥꯔꯣꯜꯁꯨ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯀꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯍꯧꯕꯝ ꯔꯥꯀꯦꯁ ꯑꯗꯨꯗ ꯇꯧꯔꯅꯤ ꯑꯩꯅ ꯍꯥꯏꯔꯒ ꯅꯪ ꯑꯝꯇ ꯃꯣꯏꯒꯤꯗꯣ ꯊꯥꯕꯤꯌꯨ ꯅꯪꯅ ꯑꯗꯨ ꯇꯧꯕꯤꯌꯨꯅ ꯍꯥꯏꯔꯒꯁꯨ ꯇꯧꯕ ꯌꯥꯕꯅꯦꯕ ꯃꯔꯝꯗꯤ ꯒꯣꯔꯃꯦꯟꯁꯤꯅ ꯇꯧꯒꯗꯕ ꯆꯦ ꯑꯦꯗꯚꯥꯏꯖꯔꯗꯨꯅ ꯇꯥꯡ 10ꯗ ꯐꯪꯍꯜꯂꯦꯅ ꯈꯕꯔꯒꯤ ꯄꯥꯎꯅꯤ ꯇꯥꯔꯦ ꯀꯔꯤ ꯒ꯭ꯔꯥꯎꯟꯗꯅꯣ ꯃꯥꯅ ꯐꯪꯍꯟꯒꯅꯤꯁꯦ ꯁꯨꯝ ꯚꯥꯞꯅ ꯁꯥꯔꯒ ꯍꯥꯏꯔꯤꯕ꯭ꯔꯥ ꯉꯥꯏꯍꯥꯛ ꯃꯌꯥꯝꯒꯤ ꯏꯍꯧꯗꯣ ꯀꯩꯅꯣ ꯇꯧꯅꯕ ꯊꯩꯗꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨꯗꯤ ꯅꯠꯇ꯭ꯔꯕꯨꯗꯤ ꯃꯥꯅ ꯍꯣꯝꯗ ꯍꯪꯗꯅ ꯑꯗꯨꯗꯒꯤ CBIꯗ ꯍꯪꯗꯅ ꯀꯗꯥꯏ ꯌꯧꯔꯦ ꯅꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯑꯃ ꯒꯚꯔꯟꯃꯦꯟꯗ ꯈꯪꯍꯜꯂꯨ ꯁꯤ ꯌꯥꯗꯕ꯭ꯔꯥ ꯑꯗꯨ ꯇꯧꯔꯦꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯃꯗꯨ ꯑꯗꯨꯝꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯁꯥꯁꯤ ꯐꯪꯍꯟꯗꯅꯕ ꯍꯣꯠꯅꯔꯦ ꯉꯁꯥꯏ ꯎꯀꯤꯜ ꯃꯌꯥꯝꯕꯨ ꯈꯟꯅꯩꯅꯦ ꯑꯩ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯁꯥ ꯃꯌꯥꯝꯗꯨꯕꯨ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯨꯀꯤꯁꯤꯡꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯥꯊꯣꯛꯈ꯭ꯔꯕꯖꯥꯠꯂꯣ ꯁꯤ ꯌꯥꯗꯕꯅ ꯍꯦ ꯑꯗꯨꯕꯨꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯩꯅ ꯍꯥꯏꯌꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯦ ꯀꯔꯤꯒꯤ ꯐꯪꯉꯣꯏꯗꯣꯔꯤꯕꯅꯣꯅꯦ ꯃꯐꯝꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯍꯥꯏꯔꯣ ꯈꯨꯂꯥꯛꯄ ꯍꯥꯏꯔꯣ ꯑꯃ ꯐꯥꯔꯒ ꯃꯗꯨꯕꯨ ꯃꯔꯝ ꯆꯥꯗꯅ ꯐꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯒ꯭ꯔꯤꯜ ꯇꯧꯔꯦꯔꯒ ꯍꯪꯕꯗ ꯀꯗꯥꯏꯗ ꯊꯝꯃꯤ ꯍꯥꯏꯌꯣ ꯏꯀꯣꯟ ꯀꯣꯟꯕ ꯎꯍꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨꯅ ꯎꯇꯨꯞꯂꯔ ꯆꯩꯇꯨꯞꯅꯔꯒ ꯊꯣꯝꯃꯒ ꯍꯥꯠꯂꯦꯌꯦ ꯑꯩ ꯅꯍꯥꯟ ꯋꯥꯏꯔꯝ ꯇꯥꯈꯤꯕꯅꯤ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯣꯏ 34 ꯍꯥꯏ ꯃꯥꯜꯂꯦ ꯑꯃꯅ ꯄꯨꯔꯒ 13 ꯑꯃꯒ ꯅ꯭ꯌꯨꯁꯄꯦꯄꯔ ꯔꯤꯄꯣꯔꯇꯔꯅꯤꯀꯣ ꯑꯗꯨ ꯇꯧꯔꯒ ꯃꯣꯏꯅ ꯅꯩꯔꯦ ꯁꯥꯟꯅꯩꯔꯒ ꯅꯩꯔꯦꯔꯒ ꯑꯗꯨ ꯍꯥꯠꯇꯣꯛꯄꯤꯔꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨ ꯀꯔꯥꯏꯋꯥꯏꯗꯅꯣ ꯆꯠꯈꯤꯕꯗ ꯉꯁꯥꯏꯒꯤ ꯈꯨꯂꯥꯛꯄ ꯑꯃ ꯐꯥꯏ ꯍꯥꯏꯕꯒꯤ ꯑꯃ ꯌꯥꯎꯈꯤꯕꯅꯦꯕ ꯑꯗꯨꯗ ꯀꯨꯞꯅ ꯍꯪꯉꯒ ꯈꯪꯒꯗꯕꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕ CBI ꯐꯪꯉꯦ CBIꯕꯨꯗꯤ ꯗꯣꯁꯄꯨꯗꯤ ꯇꯧꯔꯣꯏꯕꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯗꯤ CBIꯁꯤꯁꯨ
अरे मताब्र खंगदेने होय। दिल्ली ददी केजरीवाल फाबददी मिगी चुम जरीबा चीफ मिनिस्टर ओरिबा दुबु फारगा मनालचु लेतबदुबु फारगा जेल द थमजिनबा जमीन पिरोयना हाइबददी सीबीआई दो ईडी दो थौना फैयबा फै। बट मणिपुर लाकंद लाइपा वाथो ओइदना नार्को टेररिस्ट सिंगना तौरिबा कुकी अदुगुम्बा कुकी मरक्तगी लमेंटु हेनबा टेररिस्ट चटपा कांगुना तौरिबा पोट असिदा थवाई याउदबगी पोट करिगिसु याउगदगेदो नरेंद्र मोदी बाबू तुमिन्ना लेरिमने मसी मतंग हेरिदे ए यामना सांगथरनी ए अदोमदा चलरोय होय। अदुना अंगांग अनि सिगी निथोयंगमबिगी नुपादु अरमानि पोलोय रिबदुना पंगोंना सारगा होय, ngarang si Pangong Pangkokibase. होय खाम खाना बु मपामाना खांगम दगेना निथोयंगमबिगी ना ए आईडी जस्टिस बम आईडी पुद्रिंगै तौरोय हाइना तायबा अदुबुदी मागे अपामनिको अदुगा कईनो कर्म लोथोप धर्म की कर्म की लेदनको मसाम फंगदरसु पांगोंग सिनबा हाइबम लेमने अदुसु याय अदुगे अदु तौरै आइदि मसाम मागी सरु मचेत अमनी फी मचेत अमनी मागी सि तारमी हाइदना अथॉरिटी ने पीबम नतदि तौरोय हाइदना हाइबिसिसु अदुम कोने एप्रिशिएट तौवेबा होय। अदो मयाम संगदना अदु मरु ओइना मसाय अगुतसु एसटीवी दसु हाइबनी प्रेस की मरोना प्रेस की इलेक्ट्रॉनिक प्रिंट मीडिया की खर सोले अखोगे सोले फते है नतेको सीबीआई ने तौग्रीब से करी तौरे कमाई तौरे जग 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 हंगदना आद रिपब्लिक ना अनम तखल इबा अदरिगी सरदे साइना कनडा इंडिया टुडे तखल इबा फारगा लेरिंग टुडे एक्यूज का ले थमी अदे निमि क्या नि रिमांड लौरे साकी क्या जबान लौरे कायन तौरीबको अखोगे केजरीवाल ना जमीन थादुंगैदा मागी एमपी नुपी अमा लागा मागी पीएरा अमना फुई गाइन तौबदो उपाना थाई थादे गाइन तौबदो अदु फारब पुनलब लेरब अदु माबदा चिंथोक्तनको कयाम कोइनो मागी दो करोमदन थाबदो मखुद ओइनरा येनरा अदि मांग थांगदुना कनाना हंच कली वहाई हायदना फारग पुंदन मीदो होजिपोब कन जेल द लेरिने अदु बाउ भांजलन जनने बे चिंथोक्तना कनोद पुलिस की जवान का लौरना खोड़ अखोइगिना अमता हंगद्रेब मसिदि इन्वेस्टिगेशन तौरबनिना प्रेजुडाइज होइने हंगुरन कोर्ट लेरबनिना सब्जुडाइज होइने अस हंगुरन लाना चलेबसे मसिमसु सेंदो हनिंगी जुडिशरी गिसु अकनब रोल अमा लहनिंगी ह्यूमन राइट एक्टिविस्ट सिंगी रोल अमा लहनिंगी हुजुजम मणिपुर ह्यूमन राइट कमीशन सु सोमतोदसु लोब याबनेबा अदुसु लोबिदे अदु पुनमक तौद्रगसु हौजिक्ति ngusidi thengnerabnina khoina makha taba kari help tobe yabuge habedu khoi khanna yare investigation की पार्ट से कोई प्रिंट अमसुंग इलेक्ट्रॉनिक मीडिया के पुलम लेरिबा कोई पाउमी की लम सिदा लेरिबा सिसु अदुमक ओय इन्वेस्टिगेशन दी तौदब नते तौरिबनी अदुब खोइद खुदोंग चादबा खरदी अदुमक थेंगनगनी अदुगा मदुसु ओवरकम तौनबा थौना लेनबा हाइतारे थौना लेना होना बियो हाइबनीदा तौनबा तुम होनरी हाइतारे ओजा ओजा सतेजे तंग लाक्सेगे जब इन्वेस्टिगेशन दसु याम मतम याम कुइना लौगिबदुना मरम ओरकांदा हौजिकसे कुइरेबा मतम से चार्जशीट फाइल तौगिबा सिबावबगी मतुंगसिदा करिगुबा डेवलपमेंट अमतंग अखोइना थोइना उब फंगदबा हाइतारे सिक्युरिटी एडवाइजर की महांगना थमगी वाफमदुगी मतुंगिनासु अखोइना सिबा एसिमदि तौरे हे सिमा तौरे हे हाइबदुमा अखोइना उब फंगद्रिबनिना मसिदा जस्टिस हाइबा पोरम लेरिबने जस्टिस सिप फंगनबो होनबा मतमदा अदुमक मतम सि याम कुइना सुम लौर तारगदि कोई जस्टिस फंगबदो वारकदरा अदुगा नाथैरगा चटखिगदरा हाइबगी पोतुनी तबना तबना सुम सिगी पोसे साइट तौखिगदरा सिनि कमाय थमनि जनरल अखोई लीगल एस्पेक्ट फन थंबिखरे अदगी सोइबा अदगी मांगरिबा अखोई चानुपी अमा नुपासिगी को पाबुंगसु गसी लेंसन बेरी सिज अखोइना जनरल अखोइना थंबा याबसे लेबाक अमगी कॉन्सेंस लेबाक अमना कमायना खनगे हैबसे अमरु ओयबा अखोई मसीगी येंगमा मतमदा अखोई पुलिजर प्राइज अखोई फोटो कापा फजबा अखोई वियतनाम के लांजे अैना हाइफेट पुसरे मैम नुआना निक उत है चाही कुमाथोई सुबा अखोई कैमरामैन अमा जर्नलिस्ट की रोल पुसनजरीको माना नपाम बोम थाद मैम माना कैमरा का फोटो कापसीद अखोई नुपी मचा फिरोन फजन सेटबा अदगी मैम से तौकाने न्यूज़पेपर हाप होल अमेरिका से निएब होल वर्ल्ड से निएब
ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯄ꯭ꯔꯦꯖꯦꯟ ꯅꯤꯛꯁꯟ ꯑꯣꯏ ꯃꯇꯝꯗꯨꯗꯀꯣ 19 ꯃꯥꯅ ꯍꯪꯉꯤ ꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯅꯦ ꯁꯤꯕꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯕꯁꯤꯕꯨ ꯄ꯭ꯔꯖꯥ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ꯭ꯔꯅꯤ ꯍꯥꯏꯕ ꯀ꯭ꯋꯦꯁꯟ ꯑꯃ ꯍꯪꯉꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯃꯁꯤ ꯀꯔꯤꯒꯤ ꯄꯨꯁꯜꯂꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯁꯤꯗꯦꯟꯠꯁꯦ ꯖꯨꯂꯥꯏ ꯑꯗꯨꯋꯥꯏꯗ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯏꯟꯇꯔꯅꯦꯠꯁꯦ ꯊꯤꯡꯉꯨꯕꯒꯤ ꯐꯠꯇꯕ ꯑꯃꯅ ꯃꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯠꯁꯦ ꯐꯖꯅ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯒ 인터넷에 핵 한 때문에 셉템버 사시다 포토제 톨레 25다 소셜 미디어다 바이럴 어라 바이탈 톨럭 간지다 허지기 포토세 누팜짜가 누핌짜이 포토시 따생나 이행부 송감돼요 그래서 아마나 마기 밑 마이통 아르기 마기 밑 니행바 람비 잡다 포토 텔퍼세 고지 와칸지다 농아이타바 까인 떠오시 보이네 깝닝바 아르과 아두 파워에바 मधु फाउर कांसिदा अखोइने करी खनगेदा लाइबाक सिगी कॉन्सेंस लाइक प्रिथेप अखोगी होल नेशन अदुगा लाइबाक सिदरी करीगे फाउद्रिनु हाइबा कॉन्सेप्ट अमा लाइबा अखोई तामुना थंबिकेबदो अखोई अदुग लुरबा टाइमिंग सिदबु अखोई लाइबाक सिना करिमदा खंगदिसि करीगिनो करिम तौद्रिबा कॉन्सेप्ट से करीगिनो हाइना हबसिम लाइबा सिगी टाइमिंग सिदा अखोगी सेप्टेम्बर दगिदी सीबीआई द सिनरेबा सीबीआई द सिनरी से करीगिनो हाइ मतमदा मणिपुर पुलिस से इनइफेक्टिव ओइरे हाइबगी इशू मे चंबा ngamdre चंबंगमदरी कमा इन्वेस्टिगेट तौनी अदुर मणिपुर के प्रजाना करियुंबा कॉन्शियंस अदगी मणिपुर के प्रजा नुसिबिरमाबा जेंटल करी तौरंगदगी है मतमना सेप्टेम्बर दा फोटोज थोलक मतमदा विदिन 24 आवर्स को ऑपरेशन तौने लेबा चखुपा मोरम तारी किदो अगस्त की 24 ता सीबीआई द सिनबने सेप्टेम्बर दने कनो थोलिना अना यामना अदुगा सीबीआई याम नेग्लेक्ट सागी एरिया में याम केसे हाना कनो द पीगरे केसे हाना लोकलगा होय माने माने अदुना यामना साथिना अतैगी द तौरगा होजिकी अदागी अहोबदो यामना नुंगाइदा पोसे तसेंना हायदा को अखोइगी मपी मपा पांद्रबा तसेंना हायदा काइमता खंगद्रबदुना लेबा अदुगा नुमितुदा थोलपगी नोंगान बमक्तुदा आइनागा सिमिस्टर उनो मतमदा आंगांसिदा काइमता तोबिनो आंगां सोकदोरेगी अखोइ आई इसा पिबिद्रसु याय गाइना खोरमगा हाइजबा संदावारगिदा मानु कंदा सॉरी आई मखादम कनो लाक्से ओ ये अदुगा सेप्टेम्बर दनिको हजिकी थोलेसे मदुदा लेबाकी कॉन्सेंस हाइजरबितो विदिन 24 आवर ऑपरेशन तगदबने अदुगा फंगेरा फंगवेरा हाइब टेरिटरी से अखोइनि याम तोइना हजन हाइबम ले अखोइ एज अ जर्नलिस्ट अम ओइना मसिजा तो इंसिडेंट थोइबसे म्यांमार द नतेब थोइसे विदिन द टेरिटरी ऑफ मनी विदिन द टेरिटरी ऑफ इंडिया इनंग नकपनेबा अखोइगी बिशनपुर खा चलगा दुम लेबा इनंग नकप मफम अमनेबा अदगे मसिरिसिदा मोइगी फारिबा सिंगसे मरिसिदगी मोइगी अखोइगी मोइनि सिनरमा मोबाइल से चुरा चांपुरदा नुपी मिसिनरमिको अदर हजिकती आईएमआई नंबर याम चकलमतिनो साइबर क्राइम की एक्टिविटीज में आमलेरबनिना मदुगी होल एक्टिविटी दो चेक तौबा मसिगे अहोबा मा डिले टैक्टिक्स अमा माले अदुगा हजिकी हारिबा मी खरा फारिबसे मोसे immediately imphal poraga moise ko hotel flight special flight da yam pugre aduga moi delhi da pugre ju hai ko aduna masina takpadi leibak amagi whole india oina whole manipur gi hierarchy manipur pumbadi madura support tawdo tholaktana noi ta irang thoktana hodimak mangri ba ichai issue mayam se mase kan view hai ba movement ama yam chawbam tholeba aduga india is a such government is a such masidi kitong hore aduga ngasa journalist ki aspect to matam da akoina tawrisina ngasagi kadai tawri कदाइदा फंगी हाइबी इन्फॉर्मेशन दु पीरेबा मसिदा अखोइना याम कन्ना हाइजेनिंग बसे मसिदा एक तौ कनान थबक तौदबा अमदि लेबा थबक तौदुसे कनान हाइ कना गवर्नमेंट नेबा हाइदि अखोइना थिजलगा मफम से लेरे अरगी इमाइ पानो रो अरगी लॉयर मैम हारस मफम से लेरे हाइ मतम मदुदा चार्जशीट फाइल तौरक्तोरिबा इरगा थागलगदुइजदि सीबीआई नि खंगदि एनआई नि खंगदि पुलिस तौदोनि मदुदा जज हमने ऑर्डर पिरकदोरिनु अदुरा होल प्रोसेस सिगी स्ट्रक्चर से मसिदी गवर्नमेंट हाइबे मन लेयेबा अदु सीबीआई हबसे मसिदी गवर्नमेंट ऑफ इंडिया मखाद लेबा पोने होम मिनिस्ट्री मखाद लेबने अदुना जस्टिस डिलेड इज जस्टिस डिनाइड अनि याम तोइना अखोइ मैम ना हाइबा अदुना नोमो थोइ थेंब खुदिंगी पुंग खुदिंग थेंबगी सुमदा वारी बा कपिबा अरगी अखोइ थमुइ रे चाइ मैम से मसिग अहोबसिदी याम साथिना लई मसिदी सुंगलोइ लोइ हाइना ai thamjageba si loino loisalakpada अखोइना हुजिक अखोइना पाबसे सीबीआई ना सिरिसदा तखत पम लंगमेबा तखत पसिदा कमाइ तखर अखोइ तौमनि न से थंबिखिबदो लीगल एस्पेक्ट तगी लीगल गवर्नमेंट न तखाइबम ngam होम मिनिस्ट्री न अखोइना तौरिसे गदा गदा तक्सलु हाइबा मा सीबीआई से एटलीस्ट पुलिस कुंबनी अर मोखिगी अथॉरिटी सीबीआई डायरेक्टर दो होम मिनिस्ट्री ना सी से तपि कगिदो डिले तौरि कगिनो याम थुना तखाइउ हाइबा म याय इंस्ट्रक्शन पीबा म याय अरुगा मणिपुर गवर्नमेंट होम मिनिस्ट्री दा मसी से तपि से नसे अखोइगी कगी खैरोगी पाउना थंबिखिबा द्वाइना
नुंगाइतेन हारिबसे अखोगी सुम मी मा अवाबा मा लाकपदा सुम थैदोगा तौगे का हाइबा खोटपा सुम थैदोकपदो सिगी टाइमिंग सिदि अदु याद्रे सी टाइमिंग सिदि एक्शन की टाइमिंग ने अदुगा अनना सिन एग्जांपल अमसु ओहबो याय अदुगा अमना लीगल एस्पेक्ट से द गवर्नमेंट से करीब एक तरब और मतम अमा कोई सुम निंगसंगे जुडिशियल एक्टिविज्म माइना याम कन्न लेगी और सुप्रीम कोर्ट ना तखारा को मतम दने गवर्नमेंट एक तौती आपोन्ते कॉन्टेम्प ऑफ कोर्ट अदि मार्गी को लोइन सोक्तोरिबने अदुना होजिकी मणिपुर की लीगल फ्रेटर्निटी से मसिना मतेंग पांगबिनिसु हाइरमनिना अदि मसिदसु अखोगी इमु मनुगसु तानबिरगा अखोगी गवर्नमेंट प्रेशर पीबसे मसिना ख्वाइदगी फदबो माली है अखोई जर्नलिस्ट की गसाइ जनतन खंबिरगमने अखोई चलुरगा इमु मनुना हाइबिरकपा मयाम हाइरपदो इबनी पाउ तंबनेबा अदुबा पाउ तंबदुदा थबक एक तौक्तोसिदि गवर्नमेंट नेबा अदु गवर्नमेंट थबक तौक्ता कांददी इनबसे कानान इनगे है कांदे जुडिशियल एक्टिविटी कोर्ट ने इलेबा अदुगा मनि होजिकति सुप्रीम कोर्ट की एक्टिविज्म अदिगा फॉर्चुनेटली मणिपुर सुप्रीम कोर्ट जज अमा यावरे अदुना मसी तौक मतमदने थेंगबसु थेंगना अखोगी माना डायरेक्टिव पिरकपदा करी ngमोइदन मसी डायरेक्टिव के एग्जांपल पिजगेबा मणिपुर की तंपाक्ता लेरंबा अखोगी कम्युनिटी काउं खरगी अखोई जेनिम्स लेरमी रिम्स लेरमी बॉडी मैम दो हाइरे एना अहिंग अमदा पुलक एयरक्राफ्ट तो पुग्रिब डेड बॉडी मैम तौगे हारबदी विल बुलेरबदी तौवेबा गवर्नमेंट से सख्तेना ngamba समूगुमनी समूने इलकपदा अखोई मुक्नबा ngamba पोनते एना याम तोइना हाइबिएबा अदुना अखोइने सुम येंगेबसिना समूसे लेरिबा गवर्नमेंट से अखोगी कप्पा अखोगी अवाबसे उबिदब्रा ngasai thambikip doine budget asu habirakta ba akoi speech asu habirakta ba hai ba do hape chum palamba solamba du natta bane akoi pam action wena pam akoi hoje haibadi masidais da mi kuntrama thoyema somna su thambidar missing ni adagi kumbong da hana journalist or ma sangai da ba somren do ma isu tawkre heman ji ki chungarang tawkre so ana mathang mi gi cham na haira badane mi ma leita ba se khang ba si dikran वाबा सोना लोहिब खंगे माई कर्म तो खनरे हाफेट खंगे अदुगा खंगदना लेबसिगी अवाबसे खंगदवलना लेबसिगी मसिगी थमोइदा चाकबसे मसिगी से गवर्नमेंट खंफम थोई मदु खंगना तो बियु हने थम आई करोदा ज्यादा लाक्षरगे कुलजिता होजिकी ममा हदकी केनो सुदम सोइदना वारी साबा यारुम यौबिरंगने खले याम तोइना दुम सिगी केनो सिसु लेबनिना मयाम गी डिमांड सु लेबा अदगी सिगी जस्टिस सु पुबिरा उ हाइबगी पोसिसु लेरम याम कुइना तकनरगा सु लाबनी अपील तोरो लाबनी असुम फंगन बियोना अदुना इन्वेस्टिगेशन की पार्ट द मुक लाक्षरगांदा ओजागी साइटगी हाइतारे करी असोइबा नत्रगना करी पेंदबा कराइदरोमा अहोबा सिथाबा नांदबा सोइदना लेरि अदुना सि प्रोग्रेस लेबा ngamdabnena उबी अगी मोतदी तसेंगना हारदा अखोइना सोकपदा सुबंग भंगरोइना खनमा मफमजे इसागी पार्ट को ngamdraju hojiti hakachab hona bazu khugi saisti pokthuyeba akhugi isasida hojil lezi net matak da satellite ma lengdana leyeba Geo station satellite kai loi lere hoji mobile gi chokhop loi lere lera ga da khoi kai mongi tidri no haba sidi tasena khanga ga adugi ma ta leiba report sing ji loi pinari ngate ni loi na aku pa mayam leiri ne ba adugi ma ta hoji ai khura hang ba akhui gi input mayam le bani adagi technology bai da leira bani ba adugi ma ta wari budi hangal le harani ko akhui gi university gi oja ma hat khiba matam da maji masak chap chana takwa aduga nakna da pairamba mobile ju khangi ne kai wari chana gena aduga numitu da father loina ring ba ngang sing dugi manak na iba ke mobile sing do kadai no ji khadu bi khangoi de no ba akhoi da kadu haidok tri no ba aduga moina khwai digi safety oi re na hai riba tiger hai ji na pai riba magi nupi na khutak da phab dina te na kadu loi khangoi de no ba mayam da mi khata ne ba wali hai je moi gi wari ji da ko adugu loina mo sa na ga ji da hojik kadar kadagi na hai matam ji da sum yeng matam da dramatize gi oi ba samna ha da lori ba case di CBI ne ba aduga uliba thodok si da di NIA ne ba NIA ne airport to NIA thara ko phaba ga ji masi mayam da dramatize to bune ne haining ne aduna tawri posi dharma je kam tor ge ham tan miyam da loina hang pad khumang am da chi minister gi nokpet tor ga afa thau tor pani habdo adumang na dharma kam phasara ge je ai di phongdo ena loe aduna akhui miyam da kam kina dharma to kidono sidi dharma to ba di natiba aduga beti basao beti parao na haiba kano prime minister na ngasi bang ta khasung ta ba akhui yam turning point je engon am khang ngam da turning point ong thengna gi ba ai sa nu bi sam cham nu pi macha chai trai pan sudri amane ba ma mangi ba matam sida aina
सिंचलुरगा खगलक्तदी फोन फंगनबदी वारी सानबदी तत्किबदगी मुनबवी तोयना पुलिस रिपोर्ट पीरो मतुंगसिदा साइबर क्राइम की रिपोर्ट सिगी एंटीना की करम साइटनो हंगबदबौता हौजिकी हो मैम लेरेको लोइनो होरपसिदगी सी मिनिस्टर होरपदगी प्राइम मिनिस्टर न मरोन थोक्तना लेगिबजे कसुनतबगी हंग चतना इवन गवर्नर बोक्ता चारसामुद चलगा चलिएबको अदुगा ख्वाइदि नैसे आइगेदि सडनली लाकपनि इवन गसिबुक्ता सी मिनिस्टर जे मसा मा मिसम मिखाइ नाइदि हाइगद्राबो मा गसिबुक्ता लाक्तिबो अदुइ मसा मान नुति वरी सानरि हाइबा बेटी बचाओ बेटी पढ़ाओ न लेरिबा प्राइम मिनिस्टर के वरी सानरिबा 24 आवर मा अदुम लेइजे 24 आवर इनटू 7 बो हाइजेबा अदु मागी तो हाइजलिराबा मा गसिबुक्ता लाक्तिबो इवन गसिबुक्ता अखोइ बीजेपी की लेरिसिंजिदको इवन सरदा मसामसु सरदादी ऑनरेबल सरदा प्रेसिडेंट मसामसु नुपिनिको मांगसिबुसु लाक्ट्री मोगी बीजेपी की लाइसे ऑनरेबल एमएलए लोकल एमएलए जिगतनेबा माना लाको जिबुता मागी मनाक तो वाकर बजे तसिंगबदी सनिंग दबई थाक होइबा मा अखुई दगिने थोलकपदा तेरा बाजार जि नंग नकलमनेबा माना भोट कार्डिंग देदी नोंमगी अयु नुंदि नुंदांग बुता अखुई दनु केम तबई लाइनेबा माना थोखरो मतुंगददी मा मैम कुइना थेंदरं काननेबा माइ मेउंद जबुतो सिक्युरिटी नि यादीन हाइबा सिक्युरिटी की करम करम ओसी अदगी एसपी के अना है ममा मपा की मना चपद थिंगदबसे कनानो आई थिंग यारोय आई चकनी मोइन फना हारग चटकदबने नमनदेब अदैदा यामना हाइनिंग पॉलिटिकल की एडवांटेज लौनिंग मैम से लेरमदी याय तसेंबदी एदी पॉलिटिकल की एडवांटेज नचे असेंब असुंब वारी दुनेबा अवना सुम मैम से थोखरंगांदा तौरइबा मैम जिंजे अंगोंदा पुंगंगएबा मरमदी अखुई लेबाकसिदा असुंबजे कदाइदा लाकदोइनो अचुंब लांगना मरमदी मसादगी होगदबनेबा मसाना कदाइदा होगदगी जे खनगदबनेबा तसेंना हायदा अखुइदा लेइबा हुजुसी अखुइ इरमदमजदी क्याम सोथर लेनुंगु यौना लंदाराबनेबा मपानदगी पुसरिबा बायो फर्टिलाइजर मयाम सिना बुत लेनुंग यौना लंदाराबा अदगिदी लेइबा ला लोइन इरोलबदको फोन जोयाना कापतना युम थुगाना हलाबसिदको अखुइ हुजि कदगदगेबा अखुइगी माइंड से क्याम पिक्सल हनगरगे हाबसे अखुइ हुजि लाइरबा लेहिद्रे कनो मखाद चतनब लंबी लेते मथक तो पाइनब लंबी जिजु जस्ट खितंग थेंदरमदी एयरपोर्ट से अखोइ चपंगमदब याइबा सिगी पाइती बैंक सिदा लेरमीबा कुकी सिंगसिना सिबु की थाक्सिदा खोजि पुक्से ट्रक पिक्सल लकसिदा को अखोइ मिट खंबांग बांग बजे मतम चपसान ओइरे सिदैदा तसेंना हारबदा सिदी मिचंग मिखागी न हौगिबदा थबक तहुगद्रगसु हौजि तौबा याबगी मतम यामना लेरिबा हौजि मिकुप सिदगी सेमदोक याबा यामना लेरि इसा नुपी सिना तब मयाम दबुक्ता इन हाइजे आई नुपी मख मांगी दम त खुवा दम तेबा नेक्स्ट स्टेप त अखुइ मयाम दि हेन सोलक दब जिंजे मसिबो कनन जस्टिस मतंग चाना पुथोक तब सुया दिसि मरम दि जस्टिस सिमा हेक पुहदब दको अखुइ हेन ने अमुक हेन सुम यारबोइ निंदना तौगिनेबा हेन सुंबो कनो हेजलकनेबा हेजनबो हुजि हेजलि जिंजे तसेंग ने मोरल ग्राउंड हावरगदि मसाना ने लुसिंग अखुइ मोइगा चमनेबा अखोई मोइगदी को आइन मोइबो उसितबे वानते राइट खतने खेनरीसे राइट चमने मागी कनो हाबने अखोई कहनी परफॉर्मेंस अखोई ड्यूटी से ड्यूटी से माने एक्टर बुदी की सीआर दुगी मतुंग न को अखोई सोमना ngasi सीआर की मतुंग न अखोई क्वेश्चन नानी आइन कनो गी न फादर गी न परफॉर्मेंस भी मा स्माइल परफॉर्म पिनो बाने मागी ड्यूटी राइट एंड ड्यूटी मस खंगोदी हाइबको अखोई दा हागदम नतिबा मोइ कई ओरिगे मोइ कदोगदगे मोइ खंगदबने मोइ की ममित कदाइ दे पानगदगे निंथोंग मना फलांग थेलेजे अखुजु बोलेबा मतमदा खंगेबा कॉलेज की लाइफ तक को अदुगा तसेंना सी मतंग सिददि यामना हाइनिंगद्रे अदुगा आइना तसेंना हाइनिंगबदि मयामदा ओइदा पादबा सुंगांगदना अदुगी मथकता मोइना सुंगांगैदो कदाइदा हंदरकेजे मोइजे अखुगी लुचिंगमने हाबदा अदुगी थाकता इकायरपै थाकतादि कुमहनजनिंगदे हानो सोइरगसु हौजिक मतम लेरि सेमदोकपियु ngasi खबरदगा हायकुदाम इकायजेबा अखोई केंतो पंद्रबदा आदा वाथिंगांग बचतोरा गायना खबर हापपा गायजे सिगी थाकतदि कुमहनिंगदेबा अदुना हुजिक मतम लेरि सेमदोकपियु फगना मयाम लेरि मयाम मिट पांगकपजे मतंगम चारे सिदगी अखोई थबा फबा तोसी हेबसे आई सिमा थमजनी होय मतम लेरि हाइतारे थिंदे तारगसु मतम से लेरि गाइदा दुम तौबो याय होय आई ngarang तहौद्रे अदुदि ngasi से हेन सुम थेंगदरिङै पिबम सोक्सनद्रिङैदा पांथोकपा याबा थबक तो हौजिदगी पांथोकबा हौरसी हाइबा पोसिना युजर मनिदों लाक्चरकांदा ngसाइगे सही सिगी जनवरी की तांग अनिदा फगी चीफ जुडिशियल मजिस्ट्रेट कामरूप मेट्रो गुवाहाटी दा सीबीआई ना हौजिकी कैनोसी मखोई मरी फाबसगी मथकता चार्जशीट फाइल तौरे चार्जशीट फाइल तौरबनिना सिगी इन्वेस्टिगेशन की पार्टसिदा कदाइ फाउबा सिगी सक्सेस ओइबगी पोसे कदाइ फाउ उबी अदुगा जनवरी दे पार्क तारगदु जे फेब्रुअरी मार्च
April May June July yam thaje yam chaleba aduna sigi sida marak sida kari tawba yaba karamba maikai da khoi hena progress le hena bai tare charge sheet file tawribasi masak khara leire haidana tawrimni natraga masak leitraga di tawroi hoi discharge tawrani aduna adugi case record to di udramnina haiba ngamdre ko charge sheet file tawribasi case si hoi preliminary di su yai kona awat pa makata na leriba supplementary charge su yai ba hoi hana ariba available material singli munna si charnare si tawre phaba da yaure ma adu tawre hat pa na tra adu bawde ma yaure haibigi area du da tawsu aram ngane aba aduna hojiki numpi macha chi numpa macha chi ga mangi ba adegi di moigi phim yam na te chadana utki bo khot ba hatuk pi re hai na khone lo ba adu legally police na CBI na mai shirabani haidana 302 gi case ta onthari bra onthadabra adu khatang daw le asai de am kanna thi bu humba ma change ba aduna ne aina waru re se mai am che human right activist club sangstan le ba ji ki kamru bai bana tro kamru metro to ko film de to ga cha se ko pim pir o hai bi su ya ban adagi de hoji podi ai khangam ni na oren ma pa de telephone number ga chu lo ga ai actor ne ai hana khang de ba aduna adugu megi port du tawraga charge sheet ki copy ma through police tagi su lobi yabani ne adugu ma port bunu sai ko si yam na koi haraba hekta so uba hango ba yadaba dauna aduna ne ai che ma pa ma de di dos tawru ya de chen bi ri ba chong bi ri ba khang hai ba amatali talam ja le ni ko gi manipur se koi se sarkar su tan sarkar chu khang da ba yona khang dare right form mangam den sarkar je duty le talam ni dana zahari do duty of the citizen hai be se chief minister dagina chaprasi bhawba na moi gi mathau to ga ba se asi su citizen gi duty chal le ba duty je micham praja khakna mathau to leipa ke akai ba to ru nu hai be gi mathau to ba du khak na te ba president dagina chaprasi bhawda leriba thabak toriba tolop chari ba sing se citizen number 1 ni India ki president che aduga 2 3 laga citizen amagi magi fundamental duty di mana pairi ba pham adu ki matungina thabak tawba hoi chief minister ori ba citizen na chena chief minister amoina kari tawni eduki sarkar gi mako amoina governance sida real executive hd chief minister oi banina political executive ta punamak magi control da legedo rimna kachin koya da kalai da kali toi se ase khoi ge yam chau ma ching du ma cha man thamagai na sum yeng ma da loin u do rim na ba adu ni joti ba su na adu de ge kali cpm gi chimi chor ma tripura gi adu na hari se sarkar pairak pa sidadi chimi choi be de ai u to bam thal ram tre lo na kak ching chen ma su ure umai bi gum ban ni hoi lo na makha da kali ba adu na si kana na kali to re ching dum ma du da kana na kali to re si makun ma sa ram chang ye ba go men che octopus te gi hele ba lo na ma adu da asu go men na khang dre adu na ni akona ka chin ko ya da mi ma tam thin hat pe ra me da sarkar na mi mangal ni munung da investigation torga mi hat pu to hairi se kana gumani sarkar bu lai ma kamai pu to ga lai digi hen ba de mari intelligence ma pam punamakta lai gedam ne ba adu torga sugunu da natra ka sak pe ka rong da natra ka kalim ka chin ma da moi ohum mani lak nu pa man tam thina ha le adu mi mangal nu pu to idu sarkar na kamai pu to ga pu to ko ngam ne ma pam du da lai ba du ki mayam da lorani hojikti mechanism chi ja chile re na hoi aduna adugma pot puna mong tawdana sida lambi sukhara ta ma september sa hari do august september photo yauna pa banre chalak pa do ado para ta na ga hojiki pana hari ba do koi ge mobile do kana gi mobile na sina kana di khali to koi ge television da crime investigation department na idana CID na mo ulim ni serelama ari ta tatni yanga ba machang sugang khandra ba si baman ta le ram da madu thigalak pada karmai pang asa bawari oi bedi ai ase machu ibe ai madu gi hangi ibe tori ibe do manak ta mobile lam ta ram ni kana ge no rum to gone detective se asman to buje khoi gi India da taite da Bombay da Kolkata da Madras da Delhi da phajana taweba ko
ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯗꯨꯒ ꯌꯧꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯒꯤꯁꯤꯗ ꯂꯦꯇ꯭ꯔꯤꯟ ꯆꯪꯉꯨꯕꯒꯤ ꯊꯣꯔꯛꯄꯗ ꯈꯨꯠ ꯍꯥꯝꯒꯗꯕꯅꯤ ꯁꯦꯡꯅ ꯍꯥꯝꯗꯣꯛꯎ ꯍꯥꯏꯕꯁꯤꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯤꯕ ꯂꯩꯄꯥꯛꯅꯤꯗꯅ ꯑꯩꯈꯣꯏ ꯑꯃꯦꯔꯤꯀꯥꯗꯅ ꯊꯥ ꯀꯔꯝꯍꯥꯏꯅ ꯀꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯋꯦꯕ ꯈꯦꯠꯅꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯂꯤꯡꯉꯕ ꯌꯥꯝ ꯈꯪꯉꯕ ꯑꯣꯏꯅ ꯈꯜꯂꯨꯏꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯆꯦꯟꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯈꯪꯃꯤꯟꯅꯗ꯭ꯔꯦꯕ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯂꯥꯜꯍꯧꯔꯤꯕ ꯎꯀꯤꯜ ꯑꯣꯏꯔꯤꯕ ꯖꯖ ꯑꯣꯏꯔꯤꯕ ꯑꯩꯁꯨꯅꯤ ꯑꯩꯅ ꯈꯪꯉꯒ ꯃꯌꯥꯝ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯁꯨ ꯈꯪꯗꯕ ꯃꯔꯛꯇ ꯌꯥꯎꯔꯕꯅꯤꯅꯦ ꯑꯩꯅ ꯇꯧꯒꯗꯕ ꯔꯣꯜꯗꯣ ꯑꯩ ꯇꯧꯗ꯭ꯔꯕꯅꯤꯅꯦ ꯁꯤ ꯇꯥꯈꯠꯇꯅ ꯇꯧ ꯌꯥꯗ꯭ꯔꯣ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯧꯔꯒ CBIꯒꯤ ꯗꯥꯏꯔꯦꯛꯇꯔꯗ ꯆꯦ ꯏꯔꯒ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯒꯤ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯏꯕ ꯑꯗꯣ ꯑꯩꯈꯣই ꯄꯨꯂꯞꯅ ꯇꯧꯃꯤꯟꯅꯗ꯭ꯔꯦ ꯑꯗꯣ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯅꯤꯡꯊꯣꯏꯉꯝꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝ ꯐꯖꯕ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯄꯔꯁꯣꯅꯦꯜꯒꯤ ꯅꯠꯇꯦ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯅꯠꯇꯦ ꯃꯣꯏ ꯑꯅꯤꯈꯛꯀꯤ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯂꯥꯟꯅ ꯇꯧꯕꯤꯈ꯭ꯔꯕ ꯑꯁꯤꯗ ꯖꯁꯇꯤꯁꯇꯨ ꯄꯨꯊꯣꯛꯍꯧꯗ꯭ꯔꯒꯗꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯐꯥꯗꯅ ꯄꯨꯟꯗꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯁꯤ ꯇꯧꯒꯦꯔꯥ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯒꯗ꯭ꯔꯥ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯇꯧꯍꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯦ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯂꯣꯝꯗ ꯆꯈꯠꯄ ꯉꯝꯗꯕ ꯇꯨꯡꯂꯣꯝꯗ ꯑꯗꯨꯝ ꯂꯩꯔꯕꯒꯤ ꯈꯣꯡ ꯀꯥꯔꯟ ꯆꯟꯗꯅ ꯂꯩꯕꯒꯤ ꯈꯨꯟꯅꯥꯏꯗꯨ ꯑꯣꯏꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯄ꯭ꯔꯦꯁ ꯇꯧꯕꯤꯔꯤꯕ ꯖꯔꯅꯦꯂꯤꯁ ꯑꯣꯏꯔꯤꯕ ꯑꯗꯩ ꯎꯀꯤꯜ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯇꯧꯔꯤꯕ ꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯇꯧꯔꯤꯕꯁꯤꯡꯁꯦ ꯂꯣꯁꯤꯁꯨ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯂꯣ ꯑꯁꯤꯗꯤ ꯎꯀꯤꯜ ꯈꯛꯇꯅ ꯈꯪꯒꯗꯕꯅꯤ ꯖꯖ ꯈꯛꯇꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯣꯏꯅꯃꯛꯅ ꯑꯩꯕꯨ ꯃꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯁꯤꯒꯨꯝꯕ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯃꯤꯅ ꯑꯩꯒꯤ ꯏꯆꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯅ ꯁꯤ ꯔꯤꯄꯣꯔꯠ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯈꯪꯗ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒꯨꯝꯕꯗ ꯍꯪꯕ ꯌꯥꯏ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯍꯧꯖꯤꯛꯇꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯒꯤ ꯂꯤꯒꯦꯜ ꯑꯦꯋꯦꯔꯅꯦꯁꯀꯤ ꯀꯦꯝ ꯇꯧꯕ ꯂꯤꯒꯦꯜ ꯁꯥꯔꯚꯤꯁ ꯍꯥꯏꯗꯅ ꯍꯥꯏ ꯀꯣꯔꯠꯇ ꯃꯅꯤꯄꯨꯔꯒꯤ ꯃꯁꯜꯁ ꯍꯥꯏꯅ ꯂꯩꯔꯦ ꯎꯀꯤꯜ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯅꯦꯝꯕ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯀꯤꯜꯁꯤꯡꯅ ꯂꯦꯝꯅ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯂꯤꯇꯤꯒꯦꯁꯟ ꯊꯥꯕ ꯌꯥꯕ ꯈꯣꯠꯄ ꯍꯥꯏꯗꯅꯁꯨ ꯂꯩꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤ ꯁꯤꯖꯤꯟꯅꯗꯗꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯂꯥꯎꯗꯅ ꯈꯣꯡꯅ ꯂꯥꯎꯕꯗꯨ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦꯀꯣ ꯃꯤꯌꯥꯝꯗ ꯑꯦꯛꯁꯄꯣꯖ ꯇꯧꯕꯗꯨ ꯐꯩ ꯑꯗ ꯂꯣꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯣꯏ ꯄꯨꯝꯅꯃꯛꯁꯤ ꯂꯣꯗ ꯂꯥꯛꯀꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯗꯤ CBIꯅ ꯇꯧꯔꯦ CBIꯗꯤ ꯏꯁꯇꯦꯠꯅ ꯉꯝꯗ꯭ꯔꯦꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯑꯣꯏꯔꯣ ꯑꯃꯒ ꯑꯣꯏꯔꯣ ꯁꯤꯟꯅꯔꯦ ꯐꯔꯦ CBI ꯍꯥꯏꯔꯤꯁꯦ ꯄꯨꯂꯤꯁꯅꯦꯕ ꯄꯨꯂꯤꯁꯇꯨꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯨꯂꯤꯁ ꯍꯥꯏꯕꯗꯨꯗ ꯈꯔ ꯍꯦꯟꯅ ꯋꯥꯡꯕ ꯃꯁꯤꯗ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯕ ꯑꯦꯛꯁꯄꯔꯇꯥꯏꯖ ꯑꯣꯏꯔꯕ ꯚꯥꯔꯠ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯪꯉꯕ ꯃꯌꯥꯝꯁꯤꯅ ꯏꯁꯇꯦꯠ ꯄꯨꯂꯤꯁꯅꯒ ꯌꯧꯔꯣꯏꯗꯕ ꯑꯦꯔꯥꯏꯕꯁꯤꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯂꯩꯕ ꯄꯣꯠꯅꯦꯕ ꯑꯦꯛꯁꯦꯞ ꯃꯥꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯅꯠꯇꯅ ꯏꯚꯟ ꯍꯣꯝꯒꯤ ꯃꯈꯥꯅꯦ ꯑꯗꯨꯁꯨ ꯍꯣꯝꯅꯒ ꯇꯧ ꯌꯥꯗꯦ PMOꯅ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯩ ꯉꯁꯥꯏ ꯅꯣꯠ ꯇꯧꯔꯛꯄꯅꯤ ꯃꯣꯏꯁꯤ PMOꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯥꯏꯗꯤ ꯃꯣꯏ ꯃꯈꯨꯠ ꯆꯪꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯪꯉꯤ ꯈꯣꯠꯂꯦꯅ ꯃꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯒ ꯍꯥꯏꯅꯕꯅꯤꯀꯣ ꯌꯥꯝꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯂꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨ ꯍꯣꯏ ꯃꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯤꯅ ꯇꯧꯗꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯑꯩꯅ ꯍꯟꯅ ꯅꯨꯡꯉꯥꯏꯇꯦ ꯆꯥꯁꯤ ꯐꯥꯎꯕ ꯊꯥꯔꯦꯅ ꯍꯥꯏꯕꯗꯨꯗꯤ ꯆꯥꯁꯤꯗꯣ ꯀꯔꯤ ꯍꯥꯏꯔꯤꯒꯦꯁꯦ ꯀꯅꯥꯝ ꯈꯪꯉꯝꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯑꯁ ꯑꯩꯈꯣꯏꯒꯤ ꯊꯥꯛꯁꯤ ꯌꯥꯝ ꯅꯦꯝꯃꯦꯗꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯃꯗꯨ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯕ ꯆꯪꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯥꯡꯂꯨꯞꯀꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯀꯣꯔꯠꯇ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯇꯧꯔꯒ ꯃꯤꯍꯥꯠꯄꯒꯤ ꯀꯦꯁ ꯑꯣꯏꯔꯒꯗꯤ 302 ꯑꯣꯏꯔꯒꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣꯗ ꯁꯦꯁꯟꯗ ꯊꯥꯒꯠꯀꯗꯕꯅꯤ ꯈꯔ ꯋꯥꯡꯕꯗꯀꯣ ꯑꯗꯨ ꯇꯧꯔꯕꯣꯏꯗꯤ ꯃꯣꯏ ꯁꯔꯀꯥꯔ ꯎꯀꯤꯜꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯒꯤ ꯂꯦꯞꯀꯅꯤ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔꯅ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯎꯀꯤꯜ ꯃꯅꯤꯄꯨꯔꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯠꯇ꯭ꯔꯒ ꯖꯣꯏꯟ ꯑꯦꯛꯁꯟ ꯀꯃꯤꯇꯤꯅ ꯑꯃ ꯂꯩꯔꯒꯗꯤ ꯑꯗꯨꯅ ꯅꯦꯛꯇꯅ ꯄꯕ꯭ꯂꯤꯛ ꯏꯝꯄꯣꯔꯇꯦꯟꯁꯀꯤ ꯇꯧꯕ ꯃꯤ ꯆꯠꯂꯦꯔꯒ ꯑꯦꯁꯤꯁ ꯇꯧꯔꯨꯕ ꯌꯥꯏ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯗꯨꯗ ꯍꯥꯏꯔꯤꯕ ꯐꯥꯔꯤꯕ ꯃꯔꯤꯁꯦ ꯃꯣꯏ ꯃꯔꯤꯁꯦ ꯆꯞ ꯆꯥꯅ ꯃꯣꯏ ꯃꯊꯛꯇ ꯃꯔꯥꯜꯁꯤꯡꯁꯦ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯅꯕ ꯑꯁꯤ ꯇꯧꯒꯗꯕꯅꯦꯅ ꯎꯀꯤꯜꯅ ꯁꯔꯀꯥꯔꯒꯤ ꯎꯀꯤꯜꯗ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯍꯥꯏꯕ ꯀ꯭ꯂꯣꯖ ꯑꯃ ꯂꯩꯌꯦꯕ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯑꯦꯁꯤꯁ ꯇꯧꯕ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕꯁꯨ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯁꯤ ꯍꯣꯔꯝꯃꯦꯅ
ꯌꯣꯔꯝꯃꯦꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯉꯁꯥꯏ ꯃꯄꯥꯅ ꯊꯝꯃꯤꯕꯗꯨꯗ ꯔꯤꯄꯣꯔꯠꯇꯨ ꯁꯤ ꯇꯧꯅ ꯁꯤ ꯌꯧꯔꯦꯅ ꯅꯣꯡꯃ ꯃꯣꯏ ꯑꯣꯐꯤꯁꯥꯔ ꯃꯅꯥꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯒꯥꯏꯗꯨꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯕ ꯅꯠꯇ꯭ꯔ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏꯅꯦ ꯀꯩꯅꯣꯒꯤ ꯔꯤꯄꯣꯔꯠ ꯄꯤꯔꯛꯄ ꯀꯩꯅꯣꯒꯤ ꯆꯥꯏꯜ ꯀꯩꯅꯣꯒꯤ ꯑꯗꯨꯃ ꯂꯥꯛꯑꯝꯃꯤ ꯆꯤꯌꯔꯃꯦꯟꯗꯨꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨ ꯅꯠꯇꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯍꯥꯏꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯅꯣꯡꯃꯈꯛ ꯃꯣꯏ ꯆꯦ ꯐꯪꯉꯦꯃꯦꯅ CBIꯒꯤ ꯂꯥꯛꯑꯝꯃꯤ ꯑꯗꯨ ꯖꯄꯥꯟ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯖꯄꯥꯟ ꯍꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯈꯥ ꯇꯥꯕ ꯑꯇꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯩ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯗꯤꯅ ꯂꯝꯄꯦꯟꯗ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯨ ꯋꯥꯔꯤ ꯖꯄꯥꯟ ꯂꯧꯔꯝꯒꯅꯤ ꯑꯗꯩꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯑꯇꯩ ꯃꯣꯏꯅ ꯍꯥꯏꯕꯨ ꯈꯔ ꯁꯔꯀꯥꯔꯗ ꯈꯔ ꯀꯟꯁꯔꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔ ꯄꯤꯕꯤꯌꯨ ꯁꯤꯅꯦꯕ ꯄ꯭ꯔꯦꯁꯔ ꯄꯤꯕꯤꯌꯨ ꯁꯤꯅꯦꯕ ꯑꯗꯩ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯄꯣꯠꯇꯨꯅꯤꯗ ꯑꯗꯩ ꯃꯣꯏꯅ ꯆꯪꯉꯨꯕꯒꯤꯗꯤ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅꯤ ꯕꯪꯀꯔꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗꯀꯣ ꯌꯥꯝ ꯊꯤꯅ ꯅꯣꯛꯅꯤꯡꯉꯦꯕ ꯁꯤꯗꯤ ꯋꯥꯔ ꯑꯦꯔꯤꯌꯥꯁꯤ ꯅꯠꯇꯅ ꯕꯪꯀꯔꯅꯤ ꯁꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅꯤ ꯃꯌꯦꯛꯀꯤꯗꯤ ꯀꯧꯔꯤꯕꯗꯣ ꯑꯩ ꯍꯪꯉꯤ ꯅꯣꯏ ꯂꯣꯡꯒꯤꯆꯨꯗꯤꯇꯤꯁꯨ ꯀꯌꯥꯅꯣ ꯃꯣꯏ ꯕꯪꯀꯔ ꯂꯩꯁꯤꯅ ꯍꯥꯏꯔꯛꯇꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯁꯤꯡꯁꯤꯒꯤꯅꯦ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯇꯝꯁꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯀꯧꯔꯤꯕꯁꯦ ꯖꯄꯥꯟ ꯂꯧꯕꯗꯤ ꯑꯣꯏꯔꯝꯃꯅꯤ ꯁꯣꯏꯗꯅ ꯃꯄꯥ ꯀꯧꯔꯤꯕꯁꯦ ꯀꯔꯝꯕ ꯃꯇꯝ ꯊꯣꯛꯈꯤꯕꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯣꯠꯄꯗꯣ ꯑꯗꯨ ꯈꯔ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯇꯧꯔꯦ ꯄꯣꯠ ꯑꯁꯦ ꯀꯗꯤ ꯄꯩꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯇꯝꯕꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯕꯗꯤ ꯌꯥꯝ ꯗꯥꯏꯂꯨꯠ ꯑꯣꯏꯕꯗꯤ ꯑꯍꯥꯟꯕꯗ ꯀꯃꯤꯁꯟ ꯑꯃ ꯂꯥꯛꯑ ꯃꯇꯨꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯀꯃꯤꯁꯟ ꯂꯥꯛꯄꯒꯤꯗꯨꯗ ꯑꯦꯐꯤꯗꯦꯕꯤꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯪꯍꯟꯗꯕꯤꯗ ꯆꯥꯔꯖꯁꯤ ꯊꯥꯡꯒꯠꯂꯛꯏꯅꯤꯗꯅ ꯑꯗꯨꯅ ꯗꯥꯏꯂꯨꯠ ꯇꯧꯕꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯍꯩꯈ꯭ꯔꯦ ꯌꯥꯝ ꯐꯖꯅ ꯍꯩꯈ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯡꯈ꯭ꯔꯦ ꯑꯩ ꯀꯩꯅꯣꯗ ꯑꯣꯖꯥ ꯁꯠꯌꯖꯤꯠꯇ ꯂꯥꯛꯆꯔꯀꯥꯟꯗ ꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯅꯤꯁꯤ ꯈꯛꯀꯤ ꯅꯠꯇꯕ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏ ꯊꯝꯖꯈꯤꯕ ꯍꯧꯔꯛꯄꯒꯤ ꯐꯤꯒꯔ ꯑꯃ ꯊꯝꯈꯤꯕꯗꯣ ꯃꯤꯁꯤꯡ ꯀꯩꯅꯣꯁꯤ ꯇ꯭ꯔꯦꯁ ꯇꯧꯕ ꯉꯝꯗꯕ ꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯤꯒꯤ ꯂꯪꯂꯥꯛ ꯂꯪꯆꯤꯜ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯁꯇꯤꯁꯁꯦ ꯄꯨꯔꯛꯄ ꯍꯧꯗ ꯇꯥꯔꯒꯗꯤ ꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯁꯥꯟꯇꯤ ꯍꯟꯖꯜꯂꯛꯄ ꯍꯥꯏꯁꯤ ꯋꯥꯗꯣꯏꯅꯤ ꯑꯗꯨꯝ ꯈꯔ ꯋꯥꯟ ꯊꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯃ ꯑꯅꯤꯈꯛꯀꯤ ꯅꯠꯇꯕ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯕꯦꯛꯂꯣꯛ ꯂꯩꯔꯒ ꯁꯨꯝ ꯂꯩꯈꯤꯕꯁꯦ ꯁꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯅꯦꯒꯦꯇꯤቭ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯁꯤ ꯀꯃꯥꯏꯅ ꯎꯕꯤ ꯖꯦꯟꯇꯜ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯝꯇꯪ ꯁꯨꯝ ꯄꯤꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ US ꯗ ꯑꯜ-ꯀꯥꯏꯗꯥꯅ ꯑꯦꯇꯦꯛ ꯇꯧꯏ ꯇ꯭ꯋꯤꯟ ꯇꯥꯋꯔ ꯇꯤ ꯃꯤ ꯑꯃ ꯁꯤꯀꯣ ꯑꯦꯔꯣꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯏ ꯃꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯣꯏꯅ ꯀꯃꯥꯏꯅ ꯔꯤꯌꯦꯛ ꯇꯧꯒꯦ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯅꯦꯁꯟ ꯑꯃꯅ ꯌꯥꯝ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯇꯦꯔꯔ ꯐꯟꯗꯤꯡ ꯃꯣꯏ ꯄꯩꯁꯥꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏ ꯍꯥꯏꯕ ꯊꯤ ꯑꯗꯣ ꯀꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯟꯚꯣꯜቭ ꯇꯧꯏ ꯍꯥꯏꯕꯁꯤ ꯊꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯕꯦꯛ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯦ ꯃꯣꯏ ꯍꯥꯟꯅ ꯃꯗꯨꯗ ꯑꯦꯇꯦꯛ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯉꯁꯤ ꯐꯥꯎꯗ ꯐꯥꯔꯤꯕ ꯃꯣꯏ ꯃꯔꯤ ꯃꯉꯥ ꯐꯥꯔꯤꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯆꯦꯟꯅꯩ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯇꯥꯏꯒꯔꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯇꯦꯛ ꯇꯧꯏ ꯀꯔꯝꯕ ꯇꯦꯔꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯣ ꯀꯅꯥꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯏ ꯀꯅꯥ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯏ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤꯗꯣ ꯆꯥꯔꯖ ꯁꯤꯠꯇꯨꯗ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨ ꯎꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦ ꯌꯥꯎꯕ ꯇꯥꯔꯕꯗꯤ ꯃꯣꯏꯁꯦ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯍꯥꯏꯗꯤ ꯃꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯁꯤꯗ ꯈꯦꯠꯅꯕ ꯑꯃꯅ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯨꯄꯤ 18 yearsꯀꯤ ꯃꯈꯥꯁꯦ ꯖꯨꯕꯦꯅꯥꯏꯜ ꯖꯁꯇꯤꯁ ꯑꯦꯛ ꯑꯃꯅꯁꯨ ꯈꯪꯕꯤꯔꯣ ꯅꯠꯇ꯭ꯔꯥ 18 yearsꯀꯤꯁꯤꯗꯤ ꯕꯤꯂꯣ 18ꯅꯤ ꯖꯨꯕꯦꯅꯥꯏꯜ ꯖꯁꯇꯤꯁ ꯑꯦꯛꯅꯤ ꯑꯗꯨꯒ ꯁꯣꯏꯕꯁꯤꯁꯨ ꯚꯤꯛꯇꯤꯝꯁꯤꯁꯨ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯈꯠꯄ ꯂꯝꯗ ꯐꯥꯎꯕꯗ ꯑꯦꯗꯜ ꯐꯥꯎꯗ ꯅꯨꯄꯥꯒ ꯅꯨꯄꯤ ꯈꯠꯅꯕ ꯃꯇꯝꯗ ꯈꯥꯏꯅꯕ ꯃꯇꯝꯗ ꯑꯦꯂꯤꯃꯣꯅꯤ ꯄꯤꯗꯅ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯇ ꯂꯩꯔꯤꯕꯅꯦꯕ ꯁꯤꯗ ꯊꯣꯛꯏꯕꯁꯦ ꯅꯨꯄꯤꯅ ꯅꯝꯕꯔ ꯚꯤꯛꯇꯤꯝ ꯖꯨꯕꯦꯅꯥꯏꯜ ꯖꯁꯇꯤꯁ ꯑꯦꯛꯅꯁꯨ ꯀꯣꯚꯔ ꯇꯧꯕ ꯁꯤꯗꯩꯁꯤꯗ ꯂꯩꯕꯥꯛ ꯑꯃꯅ ꯅꯦꯁꯟ ꯑꯃꯅ ꯕꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯀꯥꯏꯅ ꯂꯩꯌꯦꯕ ꯃꯁꯤ ꯇꯧꯗꯕꯁꯦ ꯃꯁꯤ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯃꯁꯤꯒꯤꯁꯤꯅ ꯕꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯅꯤ ꯃꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯁꯤꯅ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯗ ꯄꯥꯡꯒꯜ ꯑꯃ ꯄꯤꯌꯦꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤ ꯌꯥꯝ ꯇꯣꯏꯅ ꯃꯥꯡꯉꯤꯀꯣ ꯀꯔꯝ ꯐꯥꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯥꯔꯕ ꯒꯥꯔꯤ ꯑꯃ ꯐꯥꯕꯗ ꯑꯗꯒꯤ ꯁꯨꯝ ꯇꯥꯟꯅꯕꯁꯦ ꯂꯦꯞꯇ꯭ꯔꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯇꯧꯔꯛꯑꯦꯕ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯇꯧꯕ ꯈꯪꯗꯦ ꯁ꯭ꯇꯦꯠꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯗ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯋꯥ ꯂꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯃꯗꯤ ꯁꯨꯝ ꯎꯏꯌꯦꯕ ꯑꯩꯈꯣꯏꯅ ꯁꯣꯏꯕ ꯑꯩꯈꯣꯏꯅ ꯁꯤꯔꯤꯕꯁꯦ ꯃꯤ ꯑꯣꯏꯅ ꯂꯧꯗꯕ ꯚꯤꯛꯇꯤꯝ ꯑꯣꯏꯅ ꯂꯧꯗꯕ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯄꯣꯠ ꯇꯧꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯋꯥꯕ ꯑꯣꯏꯅ ꯂꯧꯗꯕ ꯅꯦꯁꯟ ꯑꯃꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯅ ꯂꯧꯗꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦꯕ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯐꯥꯎꯕ ꯂꯣ ꯂꯩ ꯂꯣꯏ ꯂꯩ ꯑꯗꯒꯤ ꯁꯥ ꯁꯟ ꯐꯥꯎꯕ ꯍꯥꯠꯄ ꯌꯥꯗꯕꯒꯤ ꯂꯣ ꯂꯩ ꯃꯈꯣꯏ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯩꯀꯩ ꯂꯣꯏ ꯂꯩꯔꯤꯅꯦꯕ ꯂꯣꯏ ꯂꯩ ꯋꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯁꯟꯅꯦꯅ ꯑꯩꯈꯣꯏꯅ ꯑꯗꯥꯏ ꯃꯇꯥꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗ ꯁꯣꯝꯅ ꯊꯝꯕꯤꯈꯤꯕꯗꯣ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯣꯏꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯏꯟꯚꯣꯜቭ ꯇꯧꯔꯤꯕꯁꯦ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯟꯚꯣꯜቭ ꯇꯧꯔꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯗ ꯃꯣꯏꯁꯦ
ꯀꯔꯤꯝꯇ ꯂꯥꯎꯊꯣꯛꯇꯦꯕ ꯍꯥꯏꯗꯤ ꯈꯠꯅꯗꯅ ꯆꯩꯅꯗꯅ ꯑꯦꯒꯤꯇꯦꯁꯟꯁꯨ ꯅꯠꯇꯦꯕ ꯑꯗꯨ ꯃꯁꯤ ꯂꯣꯏꯅꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯄꯣꯁ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯖꯦꯟꯇꯜ ꯑꯩꯈꯣꯏꯅ ꯑꯦꯒꯤꯇꯦꯁꯟ ꯇꯧꯕ ꯌꯥꯏꯕ ꯏꯟꯗꯤꯌꯥꯁꯤꯅ ꯐ꯭रीडम ꯃꯨꯚꯃꯦꯟ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯅ ꯅꯣꯟ ꯚꯥꯏꯂꯦꯟट ꯑꯣꯏꯕ ꯑꯍꯤꯡꯁꯥ ꯀꯣ ꯑꯗꯨ ꯅꯣꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯨꯝ ꯇꯧꯕꯁꯤꯗꯤ ꯃꯣꯏꯁꯤꯗꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯃꯥꯜꯂꯛꯇ꯭ꯔꯦꯕ ꯃꯈꯣꯏꯁꯤꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯅꯦꯕ ꯍꯥꯏꯗꯤ ꯃꯤ ꯍꯥꯠꯄ ꯑꯗꯩ ꯉꯔꯥꯡꯅ ꯑꯃꯨꯛ ꯖꯤꯔꯤꯕꯥꯝꯗ ꯃꯤꯒꯤ ꯌꯨꯝꯗ ꯃꯩ ꯊꯥꯕ ꯉꯁꯤꯅ ꯑꯃꯨꯛ ꯈꯨꯝꯕꯣꯡꯗ ꯑꯃꯨꯛ ꯇꯧꯕ ꯑꯃꯁꯨꯡ ꯇꯧꯕ ꯃꯤꯉꯣꯟꯗ ꯁꯨꯝ ꯇꯧꯕ ꯑꯗꯨꯒ ꯃꯁꯤ ꯃꯔꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯤꯕꯁꯦ ꯇꯦꯔꯔ ꯐꯟꯗꯤꯡꯗ ꯌꯥꯝ ꯂꯨꯕ ꯑꯥꯁꯄꯦꯛ ꯑꯃ ꯂꯩꯌꯦꯕ ꯇꯦꯔꯔ ꯐꯟꯗꯤꯡꯗ ꯑꯩꯈꯣꯏꯅ ꯗ꯭ꯔꯛ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯍꯥꯏꯅ ꯑꯃ ꯄꯨꯁꯤꯜꯂꯛꯏ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 2004ꯒꯤ ꯔꯤꯄꯣꯔꯠꯇꯤ ꯈꯔꯗꯤ ꯀꯨꯏꯔꯦꯀꯣ ꯃꯗꯨꯗ ꯄꯥꯕꯗ $500 billion ꯏꯟꯚꯣꯜቭ ꯇꯧꯋꯦ ꯍꯥꯏꯌꯦꯕ $500 billion ꯏꯟꯚꯣꯜꯚ ꯇꯧꯕꯅꯤꯅ ꯗ꯭ꯔꯛ ꯂꯩꯕ ꯀꯥꯡꯕꯨꯁꯦ ꯅꯣꯡꯃꯩ ꯂꯩꯅꯦꯕ ꯅꯣꯡꯃꯩ ꯂꯩꯔꯕꯅꯦ ꯄꯩꯁꯥꯁꯨ ꯂꯩꯅꯦꯕ ꯑꯍꯨꯝꯁꯦ ꯂꯩꯔꯕꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯆꯪꯁꯤꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯅꯝꯊꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯁꯦ ꯂꯣꯏ ꯂꯩꯍꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯂꯣꯏ ꯅꯝꯍꯠꯂꯒ ꯁꯣꯁꯥꯏꯇꯤꯁꯦ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯅꯕ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞꯅ ꯐꯥꯏꯠ ꯇꯧꯃꯤꯟꯅꯁꯤꯅ ꯈꯟꯕꯁꯦ ꯇꯦꯟꯇꯛꯅ ꯃꯇꯝꯗꯤ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯈꯠꯅꯕꯒꯤ ꯀꯔꯤ ꯐꯤꯕꯝ ꯂꯩꯕꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯅꯤꯀꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯅꯥꯅ ꯍꯧꯔꯛꯄꯅꯣ ꯃꯔꯨ ꯆꯞ ꯆꯥꯅ ꯊꯤꯖꯦ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯐꯣꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯦꯅ ꯍꯥꯏꯔꯕꯗ ꯌꯥꯗ꯭ꯔꯐꯥꯎꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯥꯔꯛꯇ꯭ꯔꯐꯥꯎꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯈꯣꯏꯁꯤꯡꯁꯤꯗ ꯕꯨꯛ ꯇꯧꯔꯣꯏꯗꯣꯏ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯩꯅ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯖꯁꯇꯤꯁꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯈꯣꯡꯖꯪ ꯁꯤꯒꯤꯁꯦ ꯇꯁꯦꯡꯅ ꯃꯔꯨ ꯐꯪꯅ ꯇꯧꯁꯦ ꯍꯥꯏꯔꯒꯗꯤꯀꯣ ꯖꯁꯇꯤꯁꯁꯦ ꯀꯗꯥꯏꯗ ꯇꯧꯒꯗꯒꯦ ꯍꯥꯏꯔꯕꯗꯤꯀꯣ ꯃꯔꯨꯗꯤ ꯁꯨꯡꯊꯤꯗꯨꯗꯅ ꯃꯅꯥꯎꯗ ꯇꯧꯕꯗꯨꯅꯗꯤ ꯁꯨꯡ ꯑꯣꯏꯔꯣꯏꯕ ꯃꯔꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯐꯟꯗꯤꯡ ꯑꯦꯖꯦꯟ ꯀꯩꯀꯩ ꯂꯣꯏ ꯄꯜꯂꯛꯄ ꯃꯇꯝꯗꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯁꯤꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯀꯅꯥꯅ ꯕꯦꯛ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯏꯚꯟ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯣꯏꯁꯤꯡꯁꯤꯒꯤ ꯕꯨꯛ ꯇꯧꯔꯣꯏꯗꯣꯏ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯃꯣꯏ ꯗ꯭ꯔꯣ ꯇꯧꯔꯀꯥꯟꯗ ꯐꯪꯅꯤ MLA ꯇꯔꯥ BJPꯒꯤ 9 ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯌꯥꯎꯅ ꯑꯩꯅ ꯖꯦꯇꯇꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯍꯧꯔꯛꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕꯇꯅ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯕꯇꯅ ꯁꯨꯝ ꯃꯥꯡꯖꯕꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯊꯦꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯊꯦꯝꯃꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯤꯁꯃꯦꯟ ꯄꯣꯂꯤꯁꯤꯒꯤ ꯄꯣꯠꯇ ꯁꯨꯝ ꯊꯕꯛꯁꯤ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯁꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯒ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯁꯤꯒꯨꯝꯕꯒꯤ ꯊꯕꯛ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯄꯥꯝꯗꯕ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯖꯁꯇꯤꯁꯀꯤ ꯄꯤꯐꯝ ꯊꯣꯛꯏ ꯃꯇꯝ ꯈꯤꯇꯪ ꯆꯪ ꯇꯥꯔꯒꯁꯨ ꯑꯆꯨꯝꯕꯗꯨꯗꯤ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯗꯤ ꯃꯅꯤꯄꯨꯔ ꯐꯥꯏꯜꯁꯀꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯣꯖꯥ ꯃꯅꯤ ꯑꯣꯖꯥ ꯁꯩꯇꯖꯤꯠ ꯑꯗꯨꯒ ꯑꯣꯖꯥ ꯀꯨꯂꯖꯤꯠ ꯄꯣꯞꯀꯣꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ SK TVꯅ ꯁꯟꯗꯣꯛꯆꯔꯤꯕ ꯗꯤ ꯃꯅꯤꯄꯨꯔ ꯐꯥꯏꯜꯁꯀꯤ ꯊꯧꯔꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯒ ꯑꯃꯨꯛꯀꯅ ꯈꯨꯔꯨꯝꯖꯔꯤ